Manipur True Horror Story na mayamgi mafamda taramna ukjari. Ngasisu anauba wari amaga loinana mayamgi mafamda puduna laksari. Anil amasung Vikas Karnataka gi city da leiba Kormangla masani. City asi Bangalore da lei. Anil amasung Vikas makoi Karnataka gi khungang amada leiba mamanabagi mayumda leknabagi numidang pung 9:30 tarakpa Sunday numitta Anilgi karda khungang adu tamna lakhi. Khungang adu yaugadaba khara watlingaida pung 13 minute 45 taramki maramdi Sunday oibanina traffic jam yamna oi maramdi mayam holiday oibanina koibe yam chatnai hanarakpagi matamsu oibanina. Khungang adu yaugadaba kilometer amamuk watlingaida makogi car adugi maningda truck driver amana horn yam kanna khonglami. Karigino haiduna Vikasna thonaudagi litoklaga tungda yengki. Adugadi makogi maningda lakpa car gari kudimak khamduna leramki. Mamangdadi karimata lambida thingbagi posak natraga misak natraga kanamtana khamanbagi mongsu amata uramde. Adubu gari punamak khamduna leibanina makoisu khamki. Horn khongbusu lepki. Makoi ani ungangaki. Hainariba tanja aduda nupi ama kaptuna mahake leikitraba machanupi adubu kauduna mami samigu mataktagi paitharaklaga asengba kiningai oiraba mau amagi saktam lambi mayai aduda phamduna kappaga leiki. Makoi ani kibuna loikre mangna taibangla haibasu khangdre. Mamit mana masam sap yungduna lei. Minute 5 amuk leiraga nupi adu amuk mami sami oina mangki. Arudagi mayam amuk gari mari thunaduna sorok adu fauduna amuk satki. Makoina truck driver adugi matung inaki aduga mamanabagi mayum youramdaida khamlaga driver aduda thodok adugi matangda hangki. Driver aduna wari adu lirakki. Wari asi kapliba nupi adu ngasidagi sahi 35 gi mamangda car accident da mama macha animak laikide. Car adu tharomaro onduna lokhada tasinki. Matam aduda laikidraba macha adugi haksang adudi thiba phangkide. Mama adugi haksang dukak thiba phangki. Numit adudagi mama adugi mathwai aduna macha adu numidang pung 12 sapsana tabaga macha adu kaptuna thiba hek lakpani harakki. Kappa adu minute 5 mu kaplamlaga kana amatada asok apan yawandana mathanda amuk hanjaki hai. Maram adunani masaiki car gari punamak nakoigi maningda khamduna leibado maramdi makoidi hanadagi lambi adu chathok chasin tawbnina makoina lakpa matamda pung 12 taramdai yauba chapchana yaubagi khamduna leiribaduni haina driver aduna makoi anida hairakki. Makoi ani du amuk hena kibna loikre. Numitudi mamanabagi mayumda lekki. Adubu makoi animak tumba yakide ningsingduna adum leiki. Nongalaga makoi ani mayumda halakki. Adubu thodok adudi makoina makoi animak
ꯀꯥꯎꯕ ꯂꯩꯇꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯔꯤ ꯑꯃꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯊꯦꯡꯛ ꯌꯨ꯫